Welcome to Kanglipok World. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯂꯔꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯤ ꯇꯥꯏꯝ ꯁ꯭ꯂꯤꯞꯁ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯉꯣꯏꯅꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯒꯦ꯫ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯈꯛ ꯑꯣꯏꯔꯕꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯃꯐꯝ ꯑꯃꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯆꯠꯂꯨꯔꯕꯒꯨꯝꯅ ꯅꯤꯡꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝꯅ ꯇꯧꯕ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯃꯥꯡꯗ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝꯅ ꯅꯤꯡꯕ, ꯃꯪꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯗ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯃꯝꯅꯕ, ꯎꯈꯤꯒꯨꯝ ꯇꯧꯕꯗꯤ ꯃꯥꯟꯕ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯪꯂꯥꯟꯗ ꯎꯕ, ꯑꯗꯨꯒ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯎꯕ꯫ ꯑꯗꯣꯝꯅ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯤꯁꯛꯁꯨ ꯊꯦꯡꯅꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯇꯥꯏꯕꯪꯗꯁꯨ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯤ ꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯔꯒꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯊꯪ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯂꯤꯚꯔꯄꯨꯜ ꯇꯥꯏꯝ ꯁ꯭ꯂꯤꯞ꯫ 1996ꯗ ꯂꯤꯚꯔꯄꯨꯜꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯐ꯭ꯔꯦꯡꯛ ꯑꯃꯗꯤ ꯀꯦꯔꯣꯜ, ꯃꯈꯣꯏ ꯑꯅꯤ ꯂꯤꯚꯔꯄꯨꯜꯗ ꯂꯩꯕ ꯋꯥꯇꯔꯁ꯭ꯇꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯆꯧꯕ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯇꯔꯁ꯭ꯇꯣꯟ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯐ꯭ꯔꯦꯡꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯇꯣꯞꯄ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯍꯥꯟꯅ ꯆꯪꯂꯨꯒꯦ ꯍꯥꯏꯅ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯀꯦ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯑꯃꯒ ꯊꯣꯡꯒꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯦꯔꯣꯜꯗꯤ ꯀꯔꯤꯁꯨ ꯎꯗꯅ ꯋꯥꯇꯔꯁ꯭ꯇꯣꯟ ꯕꯨꯛ ꯁ꯭ꯇꯣꯔ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯡꯛꯀ ꯊꯦꯡꯒꯥꯏꯅꯔꯤꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯗꯨꯅ ꯐ꯭ꯔꯦꯡꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯕꯨꯛ ꯁ꯭ꯇꯣꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯗꯨ ꯌꯧꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯗꯨꯒꯤ ꯁꯥꯏꯟꯕꯣꯔꯗ ꯑꯗꯨ ꯀ꯭ꯔꯤꯞꯁ ꯐꯨꯠꯋꯦꯌꯔ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯡꯛꯅ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯑꯣꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯇꯔꯁ꯭ꯇꯣꯟ ꯕꯨꯛ ꯁ꯭ꯇꯣꯔ ꯊꯥꯕ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯥꯔ ꯑꯃꯈꯛ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯐ꯭ꯔꯦꯡꯛꯅ ꯁꯥꯎꯔꯗꯨꯅ ꯀꯥꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯑꯣꯜ ꯐꯦꯁꯟ ꯆꯪꯂꯕ 1950s ꯃꯇꯝꯒꯤ ꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔ ꯑꯗꯨꯅ ꯍꯦꯛ ꯊꯧꯈꯤꯕꯒ ꯐ꯭ꯔꯦꯡꯛ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ 1950s ꯃꯇꯝꯒꯤ ꯐꯤꯖꯣꯜ ꯂꯣꯏꯅ ꯁꯦꯠꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯐ꯭ꯔꯦꯡꯛ ꯉꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯗꯨꯀꯥꯟꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯋꯥꯇꯔꯁ꯭ꯇꯣꯟ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯨꯅ ꯊꯝꯕ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯒꯤ ꯍꯦꯟꯕꯦꯒ, ꯈꯣꯡꯎꯞ ꯑꯃꯗꯤ ꯁꯥꯇꯤꯟꯅꯆꯤꯡꯕ ꯌꯣꯜꯂꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯐ꯭ꯔꯦꯡꯛ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯇꯧꯅ ꯏꯉꯥꯎ ꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯈꯣꯡꯎꯞ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐ꯭ꯔꯦꯡꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯒ ꯍꯦꯛ ꯃꯅꯨꯡꯗ ꯆꯪꯕꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝ ꯋꯥꯇꯔꯁ꯭ꯇꯣꯟ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯦꯡꯛꯇ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯐꯤꯔꯣꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯦ, ꯑꯣꯏꯔꯝꯗ꯭ꯔꯦ" ꯍꯥꯏꯔꯒ ꯏꯉꯛ ꯉꯛꯂꯗꯨꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯡꯛꯀꯤ ꯅꯨꯄꯤ ꯀꯦꯔꯣꯜ ꯑꯗꯨ
Frankki manaktana changlammi aduga asumna hanglammi nasado inung nungaitana ui hakchang nungaitaba mali kari taurabage haina hanglammi Frankna wari punamak mahakki nupida liraba matungda makhatana research tawki mahakna research tawraba matungda konathangda Waterstone bookstore layu mafam adu 1950s da Crips footwear koba dukan ama leirami haina miyamna hairaki hairiba wafam asi Frankna hana sukhang khangba wafam natte masi kamdongna othokligaba lijariba wari asi adumna karigumba thajabidaba phoklabasu Google da Liverpool time slips haina typing tawraga search tawduna yengbiyu mathangi wari asina 1800s ki time slip nongma mamlaba numidang amada mama macha car tongduna chatlami adubu thawriba car adugi manungda macha nupi adudi tumlamni mama aduna mamlaba lambi aduda asum thorokpada ikhang khanghodana atiyada nongalamdagi amambaga anganbaga sinaramdai matamgi mamsut tawna ngalaklamni matamaduda gari thawna sorokta mi kya ama chatpa manokrami chatliba miyoi sing adusu hojik matamgi mi mandaba haibati thaina mamangagi matamgi mi 1940s ki matamgi manba miyoi na chatami oirakliba mong aduda nupi aduna chatliba miyam sing adu yengdana gari thorokpa matamda ikhang khangudana mahakna thoriba car adugi mamangda ariba matamgi fijol setpi baby carriage in bamong nupi amakhak mahaki car adugi mamangda changsilaklami baby carriage in bamong nupi aduna khanghodana mahaki car gi mamangda changsilakpu ubada car thoriba nupi adu pakhatmangiduna brake khangpha phai mahakna brake khangpha phabadagi mama edu steering adu dayesallaga hogalpu matamda ngasai leiramliba miyam amadi baby carriage in bamong adu leiramdre ngasai mana yan hana lakpa matamda oiramba mamlaba numidangi saktam adu leirami thokliba thodok aduna nupi adubu chamamnaba amadi akiba pohalami angakpa numidang adu haukraba matungda nongalaga nupi aduna mahaki mamanabi singda tamlammi adubu mahaki wari adu kananasu thajabiramde mahaki wari adu kana amatana thajabidrabasu mahak masanadi thokhiba thodok-sing adu asengbumakni khanjai thodok adugi baby carriage in bamong nupi adugi saktam adu haujimaksu aigi mitmangda sangsang uduna leiri haina makhata na mamanabi singda tamnami angakpana thallaba thodok-sing adu kananasu thajabidrabada chahi khara haukraba matungda mahak amagi machanupida asumna hanglamni imagi ibema numit adu thokiba thodok-sing adu nahak ningsinglibra haina angang aduna asumna pakhom piraklammi hoi ima numit aduda imana natumta wari sanaba amadi khonjel kanna lawwa aihak loina tai hairiba matam aduda nahak second kharagi manglammi manglabasu adumak nahaki khonjel tai haina angang aduna mahaki mamada pakhom pirami machanupigi pakhom adu tabada mama adu aduki matik ngaklammi maramdi matam aduda angang adudi tumlibani matau karamna mahakna aigi thokdok asi khanglamlibano haiba mama jamamnaba phawki lijariba wari sing asi asengba thokkiba thokdok ngatani kanagumba amana hojik lijakiba wari adu tasengna khangbininglabadi Google da 1800 time slips haina type tawraga search tawduna yengbiyu masini ngasi kanglipak world na puduna lakchariba topic miyamna wari asibu nuwaite haibadu comment box da iduna khanbirau kanagumba tabiriba sing asigi maraktagi anawba mi yauragadi channel asibu subscribe tawbiramu amadi bell icon nambiramu matungdasu adongi interesting oigedaba wari kya puduna lakchagi channel asibu share amadi like tawbiduna support tawbiyu ngasigi oinadi matang asida kainarasi